Olympic uchina china Olympic loisan kre aduga yam sokthuk chaningai oiba ama hairege di koi gi Mirabai Chanuna India ga ahanba silver medal fangdana koi gi sana leipak asige da natana India gi aduga malem gi mafam khudimakta koi gi Northeast aduga Manipur Kangleipak sana leipak asibu masak yam phajana takre aduga hockey gi koi gi hockey gi su thajaba leiki aduga topa leikhraga su so mathangi de hena mai pakpo oiraktana more than koi gi sana leipak Manipur sidagi hena mathongna leiraba leirabi ke atholok poison haujiksi wafam amakatang mayam da share tawsigen koi diamond tabiri bising mayam punamakta Russia gi thangnaba leibak haitare Belarus Russia ge thangnaba aduga amarom da su sonda European countries singi manungda challaga leiba mayam ne hena khangnaba dum Poland ga haiba mafam sigi mafam sida ekoi gi player ama khangna mazi refugee oina haitare mokoi da loksan biu mokoi da leijege haibagi wafam am khoglai masi khwaidi ngakpo wafam amani Tokyo gi Olympic 2021 sida hairiba mafam sida athlete ama khak aduga magi maming sina sprinter Krishna haibni masi sengbadi 200 meter gi magi lamje loi haitare sigi lamje loi ama khang aduga mahakse koi gi categories ta masi 400 meter gi oina sidai da masi yaw haidana mokoi Olympic ki sillang iba mi singsina hairak padagi masi maini ya gidre aduna ya kidabasina maru morokanda masi koi gi sana basi tokre aduna hojik si am lobo wafam se karino haikana masi mai marai bakta hanbasi kire haidana koi Olympic siliba Olympic pu malem sida siliba association da masi mana wakalakpadagi Japan gi leiba mafam sidagi koi investigation tawbasu hawgre karigino sanaro emana mahaki maramdu mahanba kire hari wafams masi yam angakpa wafam amani aduga leibak amadagi koi Olympian haitari yauru mi sifawba koi sidai malem gi mafam khudimokta haitari makoi bu honor tawrini ikai khumnari ni ado hojiki Belarus hariba mafam sigi athletes si masi mayumda hanba kire maramdi masi mayumda hek hangi matamda phajalaga jail da thamba yabagi mongda lei mahoksa koina football sana matam da koina takre koi Colombia gi koi player ma haitare magi back handaru da soibadagi kano tobadu airport no moina ka pa hat khiba bolai sana bagi masana sida angak pasiguma thok pasida handaki Belarus ki sprinter Krishna haiba magi maming se aduga marks mayum da hanba kire aduna Ukraine da magi mapuroi besu masa sing da hoji si changjar leigre adumana Poland da hoji refugee oina leire haiba wafam sini aduga mase karigi damakta la ibno haiba wafam sigi matang da matem tang panjage so makogi lebak sigi haitare hojiki Lukashenko haidana mogi hoji lebak sigi president oriba mi se am sathi benu pa ne mas aduga mahaki machano pa sina February da antaki Belarus ke National Olympic Committee gi head oina machano pa se magi hek apok pa machano pa se hapchan kre ekoi Belarus National Olympic Committee harisi aduga Lukashenko askoi mazi associate ni mazi with the sport with the Olympic for decades mafam asida su magi sarkar se koi USA naga haiba ganda koi sumnam sasan da aini yada mong da vote torga adum president ji oidana leiba haitare aduga yam sathi ba mong omni social media da gaisi magi maramda kitang iru mi je thok phajal ga dum jail da thamajani press media gi mi machin ga mention ba adu kana mata kari mata mai lebak si da leiba mi sing sina magi mayok to wangang mungam de aduga maming se du mayam da dum khambir Lukashenko haiba aduna yam tamthi banu pa mani masu aduga masamaksi sana khonabagi lamsida masu yamna decade sama haitare maron si maji sigi dum luchingbo oidana lakpani ado hadak ki 2021 gi February da masigi head leiriba mokoi gi Belarus National Olympic Committee sigi head si machano pamagi hepok machano pa hapchan gre aduga masina hairagli bo wafam se nakoina tourist sama oina mafam madu de chatlaba lam koiraba aduga mana lauruktraba adurabadi naramda halaktabana fagani sin Lukashenko president haribo from Simbiu so kya da tam thigraba magi wa ko hai nu yimbiu akhoi gi sidai da
मणिपुर की चली इंडिया की चली मीसिंग सी नरेंद्र मोदी ना और मणिपुर की चीफ मिनिस्टर ना ए मणिपुर की माई पुरुक्तर थी नोई मणिपुर दा मोहन संगक तवना फनी गाय से मसी वाई से हाई तारगदी मैम ओंथोंनो फजना हाइना बिरो हाइजरिबो अदा लुकासेंको हाइसिना मान हाइ माई एथलेट सिंग दा हाइसि मागी यावरिबा ओलंपियन सिंग दा नखोइना टूरिस्ट अमा ओइना चलबा लम कोइबो ओइना चलबा अदुगा मफमदुदा मना मत लौरक ओइदोबो ओइरगदी नखोइना सागी नरमदा हलक्तबना फगनी सिबियो सिगी वाहिसे हाइबनिना हुजिकी एथलेट नुपी सि महाक्सि माई मरमदा हनब कीरे सो हुजिकी लुकासेंको हाइबो वाहिसे if you go there like a tourist and bring nothing back, you better not to return to your country. Lukashenko had told them. Sinisi wahise. Aduga Lukashenko sina hojiksi both Lukashenko and his son have been banned from the Olympic by the IOC following complaints from athletes about the threats and intimidation they have faced in their country. Haiba wafamsi. So masini Belarusian gi oriba okogi sprinter Krishna hariba sugumba athlete nupi sina mahaksi ayum da han banga maroi aduna aigi punsibu kanbiu aduga aigi puroiba Ukraine da leigre aduga mara hoji Poland da leiri haiba wafamsini aduga Poland ga Belarus ka si thangnarga leiba leibak ama aduga hariba leibak ani sisu dum khajitang manunggi oiba politically yang thinaba leiba aduga Belarus ki hariba Lukashenko hariba no pasne sahi kun hena aini yada mong do bhot tawraga mafam adu to paislaga bhot ti tawba adum democracy dum satpagi mong da di tawraga bhot ti tawraga bhot si aini yada mong da tawba USA na su already mana kariba bhot si yabanga moi gain haiduna leiba adugumba yam chay na riba leibak amagi president amana mahaki sanaroi amana kariguma mana loroktraba madu maramda halaktaba fagani haiba wafam aduga hauji siksu magi maramda wangang uba rajniti gi maramda wangang uba mioi punama aduga social media da magi maramda kitang haru sing se dum ahing phada bajani tap phagalage hekta jail da thamba aduma mioi mani so Olympic ki nungai raba kumai loisin khre singba loi khraga su sprinter Krishna na magi thamoi da awaba makhakti ma Olympian amadi oire adubu mahana 200 meter race ki magi satkadaba chengadaba yawgadaba 400 meter di yaw haidana makhoi gi leibak ki Belarus ki leiriba chaliba makhoi gi official sing duna hairak padigi mani yaru dabana maram orakanda hariba du saru yaru dre duna hojiksi mama yumda hanba kire haiba wafam sini so nungairaba Olympic ki sigumloba kumhai marakta aduga medal tally de medal taret loroktana suguma nungairaba phongdolingai marakta Belarus ki asigumba athlete amana masagi maramda hanba kire haidana madugi international Olympic committee da madugi wakatna hojik yam kanna sathari aduga Belarus ki sigumba athlete ase Poland da changjafam lodun hojik se refugee amagumna hingli masini handaki 2021 gi Olympic asigi nungairaba kumhai sigi marakta Belarus ki athlete amakhaki awaba pawdam ni tamjari base so thank you so much for being a part of this program Hanana Thagachari, thank you, Mayam Panamo, Kurumjari.